Manipur Pradesh Congress Committee Mpcc nasu Congress avanda chamaga kunthra mari suba Patriots Day gi thoram pangthokrai Mpcc gi President K Megachandra madi Mpcc gi thomina Athoba Thangal General amasung Bir Tikendra chitki mafamda laikatuna ikai khumna botki Thoramadaga mari lainana Mpcc gi President K Megachandra na Thangal General amadi Bir Tikendra jit anina British ki mayokta thengna kiba sing haurakliba miro sing da khanghan ba mathau tare Athoba sing na mikha polaga laigadabagi saru si khibana hena fai khanduna thawai thaki mama laibak puning kha tamna bahona bada nokna thawai thakiba thauna faraba makhoi buning sing ba haibasi aikhoi gi ithongni haiki Thauramadu khudong chaba lauduna lamdam asida leiriba political situation asigi matangda Megachandrana BJP lenga asi miyamna pamna balenga ama oidre athuba matamda miyamna pamba lenga ama leihanba mathau tare President's rule lengak na miyam gi apamba miyam gi kholaw amata thabak oina pangthok pangamdre miyam gi thazaba manglei India gi Prime Minister na irang asi matang da tumina leshinba amadi Home Minister Amit Shah na tawning bata tawba si laibak thibani haiki handak ta parliament na pass tawkiba budget aduda lamdam asigi miyam maruoina IDP singi oinadi peningai oiba budget amadi oidre Congress Party ki oina di hauzik lairiba assembly asi dissolve loduna miyam gi anoba lengak lon ama sembana lamdam asi yaifabo oigani haiki Thoramadu da Congress Working Committee ki member Gai Khangam General Secretary Singh amadi MPCC ki masak naiba thomi singh su sarbyaki Lengak leitraba adigumba ngasi Manipur se khoi para singwai aduna khoi lengak sida khoi thajaba thamde anauba sarkar ama leiriba present assembly se masigi dissolve tawre hairkanda anauba miyam gi mandate lawre hairkanda ngasi lengak pangamdaba adagi central government na tawningbata tawba praja singi hak thambidaba bharat ki samvidhan ngakpidaba adigumba asugumba lengak sida khoi amuhanna leiba pamde maramaduna makhoi gi policy adagi makhoi gi lack of concrete policy program to restore the peace in the normal in the state lenga sida santi hanjalak nurba tawriba mayam singsa khoi sukpen pende makhoi gi asa makhoi dai khoi miyam prajana masung national political party congress party na makhoi da thajaba thamde